Manipur ki irang asida human rights activist Babloo Loitongbam na Kuki Singi Mateng Pangi Haina Meitei Leepun Kakching na Maral shibaga loinana mahak punna thabak touminariba mangondagi lapna leinaba Meitei Leepun Kakching ki Tenggol Puba Yumlembam Pradipchandra na akanba wapham thamlakli Imphal ki Major Khulda leiba Manipur Press Club ki Thangzing Hall da pangthupa pau gi mefam amada wapham ase fongdokladuna mahak na makata na hai Hauzek Manipur thokliba irang ase Meitei na Kuki da hana hobani haina Babloo Loitongbam na aranba propaganda kaya sandokle Masigi sumathakta Meitei sing na tampakta leiba church sing mai thadok khibana tampakta church amata udre haina national media amagi interview da fongdokhiba leikribane irang ase haurakpa matamda PDF Women Wing ki Commander Mary Mayakogi Nupiama Imphal Manungda Leifam Chafam Piduna Lotuna Thamlambagi Wathok Amaso Thokrabane Babloo ka punna thabak touminariba miyoi sing athuba matamda mangondagi lapna lebiyu natrabadi miyam khangna minga konana makoina tawkiba thabak thauram sing khanghalakane Imphal area da leiba NGO kharana kanagumba achawasang kharaga loinaraga Kuki sing da funding Tauna Bahonariba Sisu Athubada Tokpiyo, Amaromda, Manipuri Meitei Association Bangalore na, no manini asida Peace Initiative Program ama, Sinaba Taurang Tauriba Adusu Lepiyo. Maramdi program adu Babloo Loitongbam na Maru Oiba Taudang Lauraga Kuki Singda Kudong Chaba, Pinaba Sinba program amani Hainaso Mahak Namakatana Funduke. Ladibas Mugi missionary adagi Mugi Kuki church ki leader mayam singa unaraga foreign funding mahak na tawi sigi foreign funding je kaidok da sin na mo hadi drone laiba adagi bomb drone ji bomb laiba da sin riba paisa sumada mayam da loina mak sin riba faina sigi kano ji da loina mak sin nga tani nongoi maru laiba da sin riba so dai nongoi no da laiba da sin riba sigi mayam je hauji hai funding ji da gi lakko paisa jina si dum sin abne habiso dum adugi kano didi heng kona dum haijarage adu duga mahaksu hai banaksu seksalo nang to riba aran basing do Babloo ko pullaga to riba aran basing do madu to gono madum hojik akoina piri basing akoina hairi je nami na thapa palagati lariba koi ki Meitei gi sentiment da hojik lariba mayam gi sentiment da nakoi afobam to oiroi sim tang mayam da haijage to buni